Numit 15 manungda yublagta khakta natana lambi sorokta logi Wangnada Petroleum products sing Yonba Leptrabadi CAF and PD Department of Phagatpa Houragani Hairi. Kaisampata Labor DIPR the Pangthokpa Paugi Mifam Amada CAF and PD Department gi OSD POL Haubam Bobi Nahai Imphal East ke Andro Amadi Thobal District ke Hairokta logi Wangnada yumlagta petrol thau paisinduna thamlaga miyamda Yonba ki thabak chathare haibagi pau fangle athubu matamda asigumba khudong thiba thokpa yaba thawong asi lepkadabani yumlagta dispense unit sizinaraga petrol yole haibagi pau asi fangle masimak prevention of black marketing and maintenance of supply of essential Commodities Act 1980 ki makhada cherak piba yaraba thawongni maramaduna asigumba thawong asi khudakta lepkadabani numit 15 gi manungda yumlagta khakta natana lambi sorokta logi Wangnada Petroleum products sing Yonba ki thawong asi Leptrabadi CAF and PD Department of Phagatpa Houragani haiki Amaromda yumlagta petrol diesel Yonba haibasi khudong thiningai oiba thawong oibana aranba tawriba kangbu adugi mathakta khudakta thabak laukhatpagi mahutta numit 15 ni matam piribagi maram karino haina paumi singna hangba wahangda haubam bobi na hai Department ta complain ama lakpadagi ngasigi wafam singasi mangjawnuna miyamda khanghanbani logi Wangnada thabak tawre hairiba singadu kupna yengshinba changbana numit 15 ni gi matam pibani haike Petrol se lana yumlagta yori habigi haidi moina license paira yori bra yonda bra habigi moi mathakta yengsan jaba hauserani aduga moina tawriba potse yamna sokingai suoiba haidi yumlagta thau petrol tham haibase petrol se anytime hita pokhaibi petrol pump amada chanariba niti nom singse moina follow tawriba tawdabra haibidusu koina yengsan jagadi plus moina tawbisi sing haragadi koi prevention of black marketing and the maintenance of supply of essential commodity act 1980 makhada moigi mathakta koina charaki biya akoina 15 days sigi matung degi haire any xyz sing sina kaigumba makhata na biram targadi adugi matung degi akoina phaba hauserane na koi cabin pd department di site ki hajar